Akisbani Imphal Nolini Devi na pau pajari ahan bada madu iba pau Jiribam ki lengang pokpi checkpoint ngarang numidang sakang daba singna mai tharamle Pradhan Mantri Narendra Modi na ngasi Jammu Kashmir da lupa koti lising macamga ki project marphu mari ki jatra hungani kharagina sangagani Tamil Nadu da hu chen bayu thaklu badagi miyoi kuntra mathoi sire humputara hen bana hospital da laikanari amishung me department na hari lakliba numit mari ni achida awang nungpok rajya sing da mayai urpa sang da nong chukhi gani Jiribam da ngarang numidang pung tara muktarak pa duwai da Jiribam ki National Highway Kuntha Teret ki paring da leiba lengang pokpi ki Wakhong Police Checkpoint mai thabaga loinana akanba mong da nongmai kapna kre haidi ekoi gi Jiribam paumina hai thaudo adu mi leitaba tanja da thokibani tungda ahenba security force jangsin duna irang adu laksina ba honaki adubo mai kanba satkiba fire brigade ki gari yauna security ki gari singda su nongmai kapsilakpadagi security force ki mai kai dagi su handuna nongmai kapki Thaudo adura checkpoint adu maina tumna saki adubo misi minagi pauti hauji paubagi oina lekte Thaudo adugi tungda khoisaung naraba mafam adugi miyamna maikai kaya dagi sangchi naraktuna chauna ungkhatna bathoki Jiribam municipal area da CRPC ki dhara cha Manipur mari ki makada athingba thamkiba adu ayuki pung 9 dagi nongtel pung 1 makhai phawba komthoklabasu miyam thoropagi sang ngasi su yamna nemli makhata ba pamdaba thodok thokpagi paulaite Pradhan Mantri Narendra Modi numit nini ki khongchat ngasi Jammu Kashmir da thungani mafam aduda Sri Modi na lupa koti lising amachanga romgi project marphu mari ki urep yung tongani Maki khongchat asida ngasi Srinagar da pangthokadariba empowering youth transforming JNK haiba thoram da charuk yakani Sri Modi na sarkar ki bibhag sing da thabak khalaba miyoi lising ani romda appointment letter khusinagani mahangna lupa koti lising amachani pangi senpham oigataba competitiveness improvement in agriculture and allied sector haiba project amashu hudokani Srinagar da hayang pangthokadariba tara suba international yoga day kumaida Sri Modi saruk yakani Kendra Sarkar na mahimarong makhal tara marigi minimum support price hengat hanaba warep lokre masida natana Varanasi airport amasung national forensic infrastructure segbat saganaba thaurang su paikhalagani haidi New Delhi da pangmisinga unaba amada information and broadcasting mantri Ashini Vaishno na hai handak phangkiba cabinet mifam aduda sarkar na achauba warep manga lokhi madugi manungda kharif crop ki minimum support price hengatpagi wafam yaudi amishung phau lesing millet samasung hawai singwai da minimum support price hengatpa achina longmi singda chauna kanaba pidagani Mantri na makhata na hai Maharashtra da leba Bhawan da all weather green Field Port amasu sangaragani port asi sanabagi damak lupa koti lising humputara taruki senpam kaithoknaba semsare masigi port asina miyoi kayada thavak phanghalagani tabiriba pawsi Akasbani Imphal dagini Tamil Nadu da hu senba yu thaklubadagi miyoi kuntha mathoi sire miyoi humputara henbana Kalapuri ji ki hospital singda laikanari thaudo adu thokpada jila adu ki district collector transfer satki amasung DSP yauna official kaya amana suspend tokre hu senba yu adu bu yon ki ba miyoi adu su phagat ki amasung mangondagi yu liter chani henba su phagatuna makhata ba test tawna ba lokhatkre Pamisinga unabada Tamil Nadu ki Haksal Mantri M Subramaniam nahai yu adu da methanol gi sangka hena yauramba maramna madu thaklubada miyoi adu leikidabani thaudo adu chenaba khudingmaki mathakta sarkar na akanba thabak lokhalagani haina mantri na makhata na phongdoki May department na hairi lakliba numit mari ni asida awang nungpu rajya singda mayai urupa sangda nong chugani nong asi Arunachal Pradesh Assam Meghalaya Nagaland Manipur Mizoram Tripura amashung nongchu Bengal gi saruk kharada lakliba numit kharani asida churaba yai hairi Lakliba numit mangani asida Bihar, Jharkhand amasung Orissa da phibam asiga chapmanaba nongchura payai hairi amaromda Uttar Pradesh ki nongtop thangba saruk ngasi heat wave thokani haina May department amakhata na hairi heat wave asi Haryana Chandigarh amasung Delhi da lakliba tangkulum doi phawba thoklaba yai hairi
Kerala Med Department akan bamong da nong chugani haina lautukluba matung mioi chani tara na saba NDRF ki team tare na mi kan ba misung tengpang pibagi thabak raja sida sathakre team tare asi deputy commandant Sankara Pantiana lusing bani Kendra ki Education Mantralay na handak pangthokiba NEET UG lisingani kunmari ki parikya da nyong gi buang mada thokiba thudo adugi matangda Bihar Police ki Economic Offense Unit na akupa marol thagalak na bakhan kre Mantralay na thadorakpa cherol amana hai NEET UG lisingani kunmari ki handak tawkiba parikya aduda grace mark pipagi wapam adusu yengsin kre cherol asina makata na hai thodo asida chenaba mioi natraga lup khudimak akan bethabak paikhatlagani Pradhanmantri Narendra Modi na Rashtrapati Draupadi Murmu gi mapok numit ka mari leinana yaipa paujel piri social media da thagatpa post amada Sri Modi na hai Rashtrapati Murmu gi leba ki tamak ka thokpa amasung maripak nuksibagi wakhalon asina aikoi pumnamakta pukning thoganingai oi Sri Modi na makhatan hai Rashtrapati Murmu gi punchi khongchat asina mioi kaya da sauna asa piri Malim ki ahan ba oina Uttar Pradesh ki Maharajganj da Asian King Vulture haina khangnaba ujek makhal amagi macha pokpham center sarakani hariba ujek makhal asi lising ani taretagi International Union for Conservation of Nature Red List da mutki gadawriba species ama oina yawruga leirabani hariba center asina ujek makhal asi kanbangam kani haibagi asa thamdi center asigi mamingna Jatayu Conservation Breeding Center haina kauragani Ujek makhal asina center asida marum koklamlaba matung makhoi gi mahusagi maphamda amuk hanjil hangani Taranipan suba Mumbai International Film Festival da ngasi The Silence Curse Sera Colonel Kalasi Desi and the Seven Villages amasung The Last Meal haiba film sing asi utkani Festival asi haukiba tang 15 dagi haukibani aduga lakliba tang 12 da loisingani Saityaji Regi Pico Film su ngasi curated classic category gi makada screening tawgani Environment Forest amasung Climate Change ki Mantri Bhupender Yadav ngasi Surjakun area da pangthokadoriba Ek Peड़ Ma ke Naam haiba thorum amada saruk yaki Sri Yadav na thorum asida usara kaya marum mafam asida thaki thorum tuta mahakna mafam adra pangthokiba exhibition amada saruk yaki UEFA European Football Championship da Germany na Hungary Pupanjal ani sinoda maitiba piduna makoigi mafam kanba ngamkre amadom da ngarang sanakiba match amada Croatia na Albania ga panjal ani da draw satkre ICC Men's T20 World Cup lisingani kunmari gi ngarang sanakiba match amada South Africa na USA Bhutan taranipan da maithiba piki match asi ngarang Antigua da leba Sir Vivian Research Stadium da sanakibani ngasi gi match amada Bharat ka Afghanistan ga thingnaragani match asi ngasi numidang pung 9 taba matamda Barbados gi Bridgetown da leba Kensington Oval Stadium da sanagani aduibada madu iba pau amuk hana Ziribang ki lengak pokpi sek point ngarang namidang sakang dabasing na may taramle. Pradhanmantri Narendra Modi na ngasi Jammu Kashmir da lupa koti lising masangwa gi project marpumari gi jatra hungani karagi na sanggakani. Tamil Nadu da Hussein bayu taklubadagi moy gunta matoi sire amasung humputara hian bana hospital da laikanari. Amasung Med Department na hari lakliba numit mari ni asida awang nungpuk raija singta mayay udapasang da nong chugani. Paulo Jare.